ꯕꯣꯕꯣꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯕꯣꯠꯇꯅꯤ꯫ ꯏꯃꯥꯅ ꯌꯥꯔꯒꯗꯤ ꯆꯠꯇꯣꯏꯅꯤ, ꯌꯥꯗ꯭ꯔꯒꯗꯤ ꯇꯣꯛꯇꯣꯏꯅꯤ꯫ ꯃꯃꯥ ꯏꯕꯦꯝꯃꯅ ꯈꯨꯝꯗ꯭ꯔꯤꯉꯩ ꯂꯩꯁꯅꯥꯅ ꯍꯥꯟꯅ ꯈꯨꯝꯂꯛꯏ꯫ ꯗꯥꯕꯣ, ꯏꯃꯥ ꯃꯁꯥ ꯉꯝꯗꯦ, ꯌꯥꯔꯣꯏꯌꯦ꯫ ꯁꯅꯥꯔꯩꯅ ꯅꯣꯛꯂꯛꯏ꯫ ꯍꯦꯔꯥ, ꯉꯁꯤ ꯈꯛꯄꯨ ꯌꯦꯡꯉꯨꯔꯣ ꯌꯦꯡꯉꯨꯔꯣ꯫ ꯂꯩꯁꯅꯥꯅ ꯏꯃꯥ꯫ ꯑꯉꯥꯡ ꯑꯅꯤꯅ ꯑꯃꯨꯛ ꯄꯥꯡꯁꯤꯜꯂꯛꯏ꯫ ꯏꯆꯦ, ꯆꯠꯂꯨꯁꯦ, ꯏꯃꯥꯅꯁꯨ ꯌꯥꯔꯁꯤꯕꯣ꯫ ꯕꯣꯕꯣꯗꯨ ꯅꯣꯛꯏ꯫ ꯁꯅꯥꯔꯩꯅ ꯆꯠꯂꯨꯔꯣ ꯀꯩꯅꯣ ꯉꯥꯏꯍꯥꯛ ꯉꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯃꯃꯥꯒꯤ ꯑꯌꯥꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯁꯅꯥ ꯂꯥꯛꯂꯦ꯫ ꯕꯣꯕꯣꯒꯤ ꯊꯃꯣꯏꯗꯨ ꯂꯥꯡꯇꯛꯅꯩ꯫ ꯂꯩꯁꯅꯥꯕꯨ ꯃꯍꯥꯛꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯁꯤ ꯐꯣꯡꯗꯣꯛꯂꯒꯦ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯃ ꯏꯆꯥ ꯆꯥꯗꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯕꯣꯕꯣ ꯑꯊꯨꯕ ꯃꯇꯝꯗ ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯐꯣꯡꯗꯣꯛꯂꯒꯦ ꯍꯥꯏꯅꯗꯤ ꯂꯦꯞꯂꯦ꯫ ꯏꯚꯟ ꯂꯩꯁꯅꯥꯒꯤ ꯄꯨꯟꯁꯤꯗ ꯑꯇꯣꯞꯄ ꯂꯩꯔꯝꯂꯕꯁꯨ ꯃꯥꯅ ꯑꯗꯨꯝ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯋꯥ ꯐꯣꯡꯗꯣꯛꯀꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯕꯅꯤ꯫ ꯃꯐꯝꯗꯨ ꯌꯧꯔꯛꯂꯒ ꯃꯈꯣꯏ ꯆꯪꯂꯛꯏ꯫ VIPꯒꯤ ꯇꯤꯀꯦꯠꯁꯇꯅꯤ ꯃꯥꯒꯤꯁꯨ ꯐꯪꯂꯤꯕꯗꯨ꯫ ꯁ꯭ꯄꯦꯁꯦꯜ ꯐꯝꯐꯝ ꯄꯤꯔꯤꯕ ꯑꯗꯣꯝꯗ ꯆꯪꯗꯨꯅ ꯐꯝꯂꯔꯦ꯫ ꯂꯩꯁꯅꯥꯒꯤ ꯑꯣꯏꯗ ꯃꯥꯂꯦꯝ ꯐꯝꯃꯤ, ꯌꯦꯠꯇ ꯕꯣꯕꯣ, ꯑꯗꯨꯒ ꯕꯣꯕꯣꯒꯤ ꯌꯦꯠꯇ ꯌꯥꯏꯐ꯫ ꯕꯣꯕꯣꯅ ꯋꯥꯔꯤ ꯇꯞꯅ ꯍꯧꯗꯣꯔꯛꯏ꯫ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯅꯤꯄꯨꯔꯤ ꯐꯤꯜꯝꯁꯤꯁꯨ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯔꯕꯅꯤꯗ꯫ ꯂꯩꯁꯅꯥꯅ ꯑꯦꯛꯇꯤꯡ ꯐꯖꯅ ꯍꯩꯕ ꯑꯥꯔꯇꯤꯁ 5-10ꯗꯤ ꯑꯗꯨꯝ ꯌꯥꯎꯔꯕꯅꯦ ꯗꯥꯕꯣ꯫ ꯕꯣꯕꯣꯅ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯏꯕ ꯑꯏꯕꯤ ꯑꯗꯨꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯤꯕ ꯏꯍꯨꯜꯗꯨ ꯗꯤꯔꯦꯛꯁꯟ ꯄꯤꯔꯤꯕ ꯃꯤꯗꯨꯒ ꯆꯥꯟꯅꯗꯕꯒꯤ ꯄꯦꯟꯗꯕ ꯄꯣꯛꯄ ꯐꯤꯜꯝꯁꯨ ꯌꯥꯝ ꯇꯣꯏꯅ ꯊꯦꯡꯅꯗꯕ ꯅꯠꯇꯦ꯫ ꯂꯩꯁꯅꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯗꯤ ꯑꯗꯨ ꯌꯧꯅꯗꯤ ꯈꯪꯗꯦꯗ, ꯑꯗꯨꯕꯨ ꯍꯣꯏ, ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯄꯥꯕꯗ ꯌꯥꯝ ꯐꯖꯕꯣꯏ ꯈꯟꯈꯤꯕ ꯋꯥꯔꯤꯗꯨ ꯐꯤꯜꯝ ꯑꯣꯏꯅ ꯇꯥꯔꯛꯄꯗ ꯐꯥꯒꯤ ꯇꯥꯗꯨꯅ ꯄꯨꯊꯣꯔꯛꯄꯗꯤ ꯍꯦꯛ ꯍꯦꯛ ꯊꯦꯡꯅꯩ꯫ ꯕꯣꯕꯣꯅ ꯅꯣꯛꯂꯛꯏ꯫ ꯑꯩꯗꯤ ꯅꯪꯁꯤ ꯁꯨꯛꯈꯪ ꯈꯪꯗꯕ ꯁꯣꯅꯣ ꯐꯣꯅꯣꯅꯦꯅ ꯈꯜꯂꯤꯅꯤ, ꯑꯗꯣ ꯈꯔ ꯈꯔꯗꯤ ꯑꯗꯨꯝ ꯈꯪꯂꯝꯃꯤꯖꯥꯠꯅꯤꯅꯦ꯫ ꯂꯩꯁꯅꯥ ꯅꯣꯛꯂꯛꯏ꯫ ꯃꯥꯂꯦꯝꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯁ, ꯍꯥꯏꯕꯤꯔꯅꯨ ꯍꯥꯏꯔꯤ, ꯑꯩꯈꯣꯏ ꯅꯅꯥꯎ ꯏꯕꯥꯅꯤꯗꯗꯤ ꯃꯥꯅ ꯑꯣꯖꯥ ꯁꯥꯔꯤꯁꯤ ꯂꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯑꯁꯣꯛꯇꯨ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯃꯒ ꯐꯠ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯥꯂꯦꯝꯗ ꯍꯥꯏꯔꯛꯏ꯫ ꯁꯦ ꯃꯥꯂꯦꯝ, ꯇꯥꯏꯕꯟꯅ ꯄꯤꯔꯛꯄꯅꯤ꯫ ꯃꯥꯂꯦꯝꯅ ꯗꯥ, ꯊꯦꯡꯀ꯭ꯌꯨ, ꯗꯥ ꯍꯣꯏꯁꯨ ꯂꯥꯛꯄ꯭ꯔꯣ? ꯑꯁꯣꯛꯅ ꯗꯥꯏꯔꯟꯅꯗꯤ ꯆꯠꯂꯒꯨꯝꯁꯦ ꯍꯥꯏꯕꯅꯤ, ꯑꯗ ꯊꯦꯕꯣꯅ ꯃꯔꯩ ꯇꯧꯃꯟꯕꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯂꯩꯁꯅꯥꯗꯨ ꯇꯔꯪ ꯆꯠꯈ꯭ꯔꯦ, ꯑꯗꯨꯕꯨ ꯀꯧꯗꯕ ꯌꯥꯗꯗꯨꯅ ꯀꯧꯔꯛꯏ꯫ ꯗꯥꯁꯣ, ꯀꯅꯥ ꯀꯅꯥ ꯂꯥꯛꯏꯅꯣ? ꯑꯁꯣꯛꯅ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ꯫ ꯁꯔ, ꯇꯥꯏꯕꯟ, ꯊꯦꯕꯣ, ꯕꯣꯏꯆꯥꯒ ꯑꯩꯒ, ꯑꯩꯈꯣꯏ 5ꯈꯛ ꯂꯥꯛꯄꯅꯤ꯫ ꯂꯩꯁꯅꯥꯅ ꯑꯣ꯫ ꯁꯤ ꯍꯥꯏꯅꯔꯤꯉꯩ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯁꯤꯠ ꯍꯥꯡꯂꯒ ꯂꯩꯔꯤꯕ ꯑꯗꯨꯗ ꯌꯥꯏꯃꯔꯟ, ꯊꯦꯕꯣ, ꯕꯣꯏꯆꯥ, ꯏꯕꯣꯍꯜ ꯃꯔꯤ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯛꯁꯤꯜꯂꯛꯄꯗ ꯌꯥꯏꯃꯔꯟ ꯑꯉꯥꯡ ꯑꯅꯤꯒ ꯕꯣꯕꯣꯒꯗ ꯀꯧꯔꯛꯏ꯫ ꯕꯣꯕꯣ, ꯅꯣꯏꯁꯨ ꯌꯦꯡꯕ ꯂꯥꯛꯑꯝꯃꯤꯔꯥ? ꯕꯣꯕꯣ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ꯫ ꯍꯣꯏ ꯁꯔ, ꯁꯨꯝ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯥꯅ ꯁꯔꯁꯨ ꯂꯥꯛꯄꯤꯔꯤ꯫ ꯌꯥꯏꯃꯔꯟꯅ ꯍꯣꯏ, ꯃꯥꯂꯦꯝ, ꯌꯥꯏꯐ, ꯅꯣꯏ ꯑꯅꯤꯒꯤ ꯑꯆꯥꯄꯣꯠ ꯑꯩꯅ ꯅꯣꯏ ꯗꯥ ꯑꯁꯣꯛꯇ ꯄꯤꯈꯤꯕꯗꯨ ꯆꯥꯔꯒ ꯅꯨꯡꯉꯥꯏꯅ ꯌꯦꯡꯉꯨꯀꯣ꯫ ꯃꯉꯣꯟꯗ ꯍꯪꯂꯛꯂꯗꯤ ꯀꯔꯤ ꯈꯨꯝꯒꯗꯒꯦ ꯈꯟꯕꯅꯤ ꯂꯩꯁꯅꯥꯗꯨ, ꯑꯗꯨꯕꯨ ꯌꯥꯏꯃꯔꯟ ꯃꯉꯣꯟꯗ ꯋꯥ ꯉꯥꯡꯕꯗꯤ ꯂꯥꯏꯔꯗꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯛꯇꯦ꯫ ꯏꯕꯣꯍꯜꯅ ꯑꯋꯥꯠꯄꯗꯨ ꯃꯦꯟꯈꯠꯂꯛꯏ꯫ ꯏꯕꯦꯝꯃꯁꯨ ꯂꯥꯛꯂꯝꯂꯤ꯫ ꯂꯩꯁꯅꯥꯅ ꯍꯣꯏ ꯁꯔ꯫ ꯂꯩꯁꯅꯥꯗꯨ ꯇꯁꯦꯡꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯍꯦꯛ ꯇꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯌꯥꯏꯃꯔꯟꯗꯨ ꯃꯥꯒꯤ ꯅꯥꯀꯟꯗ ꯐꯝꯂꯝꯕ ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤ꯫ ꯏꯕꯣꯍꯜꯒ ꯃꯥꯒ ꯉꯥꯡꯅꯕꯗꯨ ꯇꯥꯔꯤꯔꯥ ꯇꯥꯗ꯭ꯔꯤꯔꯥ ꯈꯪꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯐꯤꯜꯝꯁꯨ ꯍꯧꯔꯛꯂꯦ꯫ ꯂꯩꯁꯅꯥꯗꯨ ꯐꯤꯜꯝꯗꯨ ꯌꯦꯡꯂꯤ ꯍꯥꯏꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯀꯤꯕꯒ ꯊꯀꯠꯄꯒꯗ ꯃꯥꯒꯤ ꯃꯤꯍꯨꯜ ꯁꯨꯗ꯭ꯔꯦ꯫ ꯃꯔꯛꯇ ꯃꯥꯡꯗ ꯐꯝꯂꯤꯕ ꯌꯥꯏꯃꯔꯟꯗ ꯑꯃꯨꯛꯃꯨꯛꯁꯨ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯌꯥꯏꯃꯔꯟ ꯃꯆꯤ ꯂꯦꯡꯗꯦ꯫ ꯑꯗꯨ ꯎꯕꯗ ꯑꯃꯨꯛ ꯍꯦꯟꯅ ꯂꯩꯁꯅꯥꯗꯨ ꯍꯩꯅꯗ꯭ꯔꯦ꯫ ꯇꯟꯖꯥꯗꯨꯗ ꯕꯣꯕꯣꯅ
ꯍꯤꯔꯣꯏꯟꯁꯦ ꯃꯁꯛꯄꯨꯗꯤ ꯐꯖꯩ ꯍꯥꯏꯕꯨ ꯑꯦꯛꯇꯤꯡ ꯌꯧꯗ꯭ꯔꯦꯗ ꯑꯉꯥꯡ ꯑꯣꯏꯕꯩꯔꯥ ꯀꯩꯅꯣ ꯅꯣꯛꯂꯒ ꯈꯔ ꯔꯥꯁꯤ ꯂꯩꯕ꯭ꯔꯥ ꯀꯞꯄꯗꯗꯤ ꯌꯥꯗ꯭ꯔꯦ ꯀꯟꯅ ꯍꯧꯔꯛꯅ ꯉꯥꯡꯉꯛꯄꯅꯤꯅ ꯑꯀꯣꯏꯕꯗꯨ ꯂꯣꯏꯅ ꯇꯥꯏ ꯃꯥꯡꯗꯩꯁꯤꯡꯗꯨꯁꯨ ꯇꯥꯏ ꯂꯩꯁꯅꯥꯅ ꯇꯔꯪꯗ ꯑꯗꯨꯝ ꯈꯨꯝꯂꯛꯏ ꯍꯣꯏ ꯌꯥꯏꯃꯔꯟ ꯋꯥ ꯂꯥꯡ ꯑꯃꯇ ꯉꯥꯡꯗꯅ ꯃꯈꯨꯠꯇꯨ ꯊꯕꯥꯛꯇ ꯄꯨꯜꯂꯒ ꯐꯤꯜꯝꯗꯨ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯤ ꯇꯟꯖꯥꯗꯨꯗ JCB ꯑꯃ ꯐꯤꯜꯝꯗꯨꯗ ꯌꯥꯎꯔꯛꯏ ꯊꯦꯕꯣꯅ ꯈꯨꯕꯥꯛ ꯈꯨꯔꯒ ꯂꯥꯎꯔꯛꯏ ꯑꯁ ꯑꯥꯗ ꯑꯩꯈꯣꯏ ꯗꯥꯏꯔꯟ ꯂꯩꯔꯦ ꯀꯗꯣꯝꯗꯒꯤ ꯅꯥꯔꯣꯟꯗ ꯆꯠꯂꯒ ꯐꯤꯜꯝꯗ ꯑꯃꯨꯛ ꯌꯥꯎꯔꯝꯃꯤꯅꯣ ꯁꯤꯅ ꯅꯍꯥꯟꯈꯩ ꯅꯣꯛꯇꯕ ꯑꯁꯣꯛ ꯕꯣꯏꯆꯥꯗꯨ ꯈꯥꯡꯕ ꯉꯝꯍꯧꯗꯗꯅ ꯀꯟꯅ ꯅꯣꯛꯊꯣꯔꯛꯏ ꯏꯕꯣꯍꯜꯁꯨ ꯅꯣꯛꯏ ꯑꯗꯨꯕꯨ ꯆꯩꯔꯛꯏ ꯊꯦꯕꯣ ꯅꯪꯅ ꯈꯤꯒꯠꯄ ꯅꯌꯥꯁꯤ ꯂꯥꯏꯃ ꯈꯤꯒꯠꯅꯤꯡꯈ꯭ꯔꯦꯗꯀꯣ ꯅꯪ ꯁꯥꯕ ꯂꯥꯏꯁꯤ ꯑꯩ ꯑꯃꯨꯛꯇ ꯃꯁꯛ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗ ꯇꯨꯡꯗꯒꯤꯁꯤꯡꯗꯨꯁꯨ ꯃꯈꯣꯜ ꯊꯣꯛꯇꯅ ꯅꯣꯛꯐꯦꯠ ꯇꯧꯅꯩ ꯂꯩꯁꯅꯥꯕꯨꯗꯤ ꯌꯥꯎꯖꯗꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯏꯟꯇꯔꯚꯦꯜ ꯊꯥꯔꯦ ꯕꯣꯕꯣꯅ ꯑꯩ ꯊꯛꯅꯕ ꯑꯃꯃꯝ ꯂꯧꯔꯨꯒꯦꯀꯣ ꯂꯩꯁꯅꯥꯅ ꯍꯣꯏ 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 ꯉꯥꯛꯇꯅꯤ ꯅꯣꯔꯃꯦꯜꯗ ꯈꯨꯝꯕ ꯑꯃꯠꯇ ꯅꯠꯇꯦ ꯃꯌꯥꯝ ꯂꯣꯏꯅ ꯊꯣꯛꯅꯈ꯭ꯔꯦ ꯌꯥꯏꯃꯔꯟꯗꯤ ꯍꯥꯟꯅꯒꯤꯗꯨꯝꯅ ꯑꯗꯨꯝ ꯂꯦꯡꯗꯅ ꯐꯝꯂꯤ ꯂꯩꯁꯅꯥꯁꯨ ꯐꯝꯂꯤ ꯃꯍꯥꯛꯇꯤ ꯌꯥꯏꯃꯔꯟꯗ ꯑꯗꯨꯃꯛ ꯑꯗꯨꯝ ꯌꯦꯡꯂꯤ ꯈꯔ ꯑꯍꯜ ꯑꯣꯏꯔꯞ ꯇꯧꯕ ꯅꯨꯄꯥ ꯑꯃꯅ ꯌꯥꯝ ꯉꯛꯅ ꯌꯥꯏꯃꯔꯟꯗ ꯀꯧꯔꯛꯏ ꯑꯦ ꯏꯕꯨꯡꯉꯣꯁꯨ ꯌꯥꯝ ꯊꯥꯖꯗꯦꯅ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯗꯣꯏꯔꯥ ꯌꯥꯏꯃꯔꯟꯅ ꯍꯣꯏ ꯇꯥꯃꯣ ꯑꯩꯁꯨ ꯂꯥꯛꯆꯔꯝꯂꯦ ꯂꯣꯏꯐꯥꯎ ꯂꯩꯗꯣꯏꯅꯤ ꯅꯨꯄꯥꯗꯨꯅ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯐꯝꯍꯧꯀꯣ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥꯗꯨ ꯆꯠꯈ꯭ꯔꯦ ꯇꯟꯖꯥꯗꯨꯗ ꯇꯨꯡꯗꯒꯤ ꯄꯥꯈꯪ ꯈꯔꯅ ꯂꯩꯁꯅꯥꯕꯨ ꯂꯛꯅꯔꯛꯏ ꯑꯣꯏ ꯑꯉꯥꯡꯕꯤ ꯅꯥꯞꯄꯤꯅꯤ ꯁꯤꯃꯗꯤ ꯀꯩ ꯂꯝꯗꯩꯅꯣ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁꯤꯗ ꯐꯝꯂꯝꯕꯗꯨ ꯅꯣꯏ ꯁꯥꯏꯔꯣ ꯅꯕꯨꯡ ꯑꯣꯏꯔꯗꯤ ꯑꯩ ꯀꯣꯏꯖꯔꯒꯦ ꯈꯪꯅꯔꯁꯦ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯔꯣꯟ ꯊꯣꯛꯇꯕꯤꯔꯣ ꯂꯩꯁꯅꯥꯗꯨ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ ꯌꯥꯏꯃꯔꯟ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯟꯅ ꯑꯃꯨꯛ ꯐꯥꯎꯕ ꯌꯦꯡꯂꯛꯇꯦ ꯃꯤꯅꯤꯠ 5ꯃꯨꯛ ꯂꯩꯔꯒ ꯑꯉꯥꯡ ꯑꯅꯤꯒ ꯕꯣꯕꯣꯒꯁꯨ ꯍꯜꯂꯛꯏ ꯕꯣꯕꯣꯅ ꯊꯛꯅꯕꯁꯤꯡꯗꯨ ꯃꯊꯪ ꯃꯊꯪ ꯌꯦꯜꯂꯛꯏ ꯌꯥꯏꯃꯔꯟꯗꯁꯨ ꯄꯤꯔꯛꯏ ꯁꯥꯔ ꯀꯔꯤ ꯊꯛꯄꯅꯣꯗꯤ ꯍꯪꯖꯍꯧꯗ꯭ꯔꯦ ꯑꯏꯪꯕ ꯑꯃ ꯍꯦꯛꯇ ꯄꯨꯖꯔꯛꯂꯕꯅꯤ ꯌꯥꯏꯃꯔꯟ ꯅꯣꯛꯂꯒ ꯑꯣ ꯑꯩꯒꯤꯁꯨ ꯌꯥꯎꯔꯛꯂꯤꯔꯣ ꯌꯥꯏꯗ ꯑꯃ ꯍꯦꯛꯇ ꯕꯣꯕꯣꯅ ꯊꯛꯅꯕꯗꯨ ꯄꯤꯔꯦ ꯌꯥꯏꯃꯔꯟ ꯍꯧꯖꯤꯛꯁꯨ ꯉꯥꯡꯒꯗꯕ ꯈꯔ ꯉꯥꯡꯂꯒ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯕꯣꯕꯣꯅ ꯂꯩꯁꯅꯥꯗ ꯂꯛꯅꯕꯣꯏ ꯀꯩꯕꯣꯏ ꯍꯥꯏꯔꯛꯏ ꯅꯪꯒꯤꯗꯤ ꯑꯅꯤ ꯑꯣꯏꯅ ꯊꯛꯑꯣꯅꯦꯀꯣ ꯁꯦ ꯅꯪꯒꯤ ꯑꯅꯤ ꯂꯩꯁꯅꯥꯗꯤ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯏ ꯑꯁꯨꯝꯅ ꯐꯤꯜꯝꯗꯨ ꯂꯣꯏꯔꯛꯂꯦ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯊꯨꯡꯅꯔꯛꯂꯦ ꯒꯥꯔꯤ ꯃꯄꯥ ꯌꯧꯅꯔꯛꯄꯗ ꯏꯕꯣꯍꯜꯅ ꯂꯩꯁꯅꯥꯗ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯑꯉꯥꯡꯁꯤꯡꯒ ꯍꯟꯈꯤꯕ ꯇꯥꯔꯦꯅꯦ ꯂꯩꯁꯅꯥꯅ ꯇꯞꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯁꯥꯔ ꯕꯣꯕꯣꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯁꯥꯔ ꯑꯩꯅ ꯊꯤꯟꯖꯔꯝꯂꯒꯦ ꯀꯩꯁꯨ ꯋꯥꯕꯤꯔꯨꯔꯅꯨ ꯏꯕꯣꯍꯜꯅ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯆꯠꯈ꯭ꯔꯒꯦꯀꯣ ꯇꯨꯡꯗ ꯂꯥꯛꯄ ꯌꯥꯏꯃꯔꯟꯅ ꯕꯣꯕꯣꯗ ꯍꯪꯂꯛꯏ ꯕꯣꯕꯣ ꯅꯪ ꯃꯈꯣꯏꯕꯨ ꯊꯤꯟꯒꯗꯕ ꯅꯠꯇ꯭ꯔꯥ ꯕꯣꯕꯣꯅ ꯍꯣꯏ ꯁꯥꯔ ꯑꯩꯅ ꯊꯤꯟꯖꯒꯗꯕꯅꯤ ꯁꯥꯔꯁꯨ ꯐꯖꯅ ꯆꯠꯄꯤꯔꯣ ꯌꯥꯏꯃꯔꯟꯅ ꯐꯔꯦ ꯒꯨꯗ ꯅꯥꯏꯠ ꯕꯣꯕꯣꯅ ꯒꯨꯗ ꯅꯥꯏꯠ ꯈꯣꯡꯀꯥꯞ ꯑꯃꯅꯤ ꯊꯥꯡꯕ ꯍꯧꯔꯛꯄꯗ ꯂꯩꯁꯅꯥꯅ ꯌꯥꯏꯃꯔꯟꯕꯨ ꯀꯧꯔꯛꯏ ꯁꯥꯔ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯌꯥꯏꯃꯔꯟ ꯆꯞ ꯂꯦꯞꯄꯤ ꯕꯣꯕꯣꯁꯨ ꯂꯩꯁꯅꯥꯗ ꯈꯪꯌꯦꯡ ꯌꯦꯡꯉꯤ ꯌꯥꯏꯃꯔꯟ ꯃꯃꯥꯏꯗꯨ ꯇꯞꯅ ꯂꯩꯁꯤꯜꯂꯛꯏ ꯂꯩꯁꯅꯥꯅ ꯁꯥꯔꯒꯤ ꯁꯣꯁꯦ ꯍꯧꯖꯤꯛ ꯔꯨꯃꯥꯜ ꯂꯧꯊꯣꯛꯄꯗꯨꯗ ꯇꯥꯍꯧꯔꯦ ꯁꯦ ꯄꯥꯏꯁꯤꯟꯕꯤꯌꯨ ꯁꯤ ꯍꯥꯏꯔꯒ ꯂꯩꯁꯅꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯥꯏꯃꯔꯟꯗ ꯁꯣꯗꯨ ꯄꯤꯔꯛꯏ ꯌꯥꯏꯃꯔꯟ ꯅꯣꯛꯄ ꯈꯣꯠꯄ ꯑꯃꯠꯇ ꯇꯧꯗꯦ ꯂꯩꯁꯅꯥꯅ ꯁꯥꯔꯒꯤ ꯁꯣꯁꯦ ꯌꯥꯝ ꯇꯥꯍꯧꯒꯜꯂꯤ ꯃꯊꯪꯗꯗꯤ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯍꯥꯞꯄꯤꯌꯨ ꯌꯥꯏꯃꯔꯟꯗꯨ ꯈꯨꯝꯗꯕꯤꯗ ꯁꯣꯗꯨ ꯂꯧꯒꯦ ꯇꯧꯏ ꯂꯩꯁꯅꯥꯅ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯑꯍꯤꯡ ꯑꯊꯦꯡꯕꯁꯤꯗ ꯁꯣꯁꯤ ꯇꯥꯍꯧꯔꯕꯗꯤ
ꯀꯃꯥꯏꯅ ꯆꯠꯀꯅꯤ? ꯌꯥꯏꯃꯔꯟ ꯋꯥꯍꯂꯥꯡ ꯑꯃꯇ ꯉꯥꯡꯗꯅ ꯁꯣꯗꯨ ꯂꯧꯔꯒ ꯊꯦꯡꯛ ꯌꯨ ꯇꯃꯛ ꯍꯥꯏꯔꯝꯂꯒ ꯑꯣꯟꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯒꯥꯔꯤꯗꯨ ꯃꯥꯅ ꯊꯧꯔꯒ ꯑꯇꯩꯁꯤꯡꯗꯨꯅ ꯇꯣꯡꯂꯒ ꯆꯠꯈ꯭ꯔꯦ꯫ ꯕꯣꯕꯣꯅ ꯂꯩꯁꯅꯥꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯆꯠꯂꯁꯤꯔꯥ? ꯂꯩꯁꯅꯥꯅ ꯍꯣꯏ꯫ ꯑꯍꯤꯡꯗꯨ ꯌꯥꯏꯃꯔꯟꯗꯨ ꯃꯤꯀꯨꯞ ꯑꯃꯐꯥꯎ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ꯫ ꯌꯥꯑꯣꯟꯗꯨꯅ ꯑꯗꯨꯝ ꯂꯩꯔꯦ꯫ ꯃꯣꯟꯈ꯭ꯔꯕ ꯐꯃꯨꯡꯗꯨ ꯃꯉꯣꯟꯗ ꯃꯩꯁꯥ ꯐꯥꯎꯔꯦ꯫ ꯃꯁꯥꯗꯨ ꯃꯩꯊꯛꯇ ꯇꯨꯝꯕꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯇꯨꯝꯕ ꯌꯥꯔꯛꯇ꯭ꯔꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯊꯣꯛꯂꯛꯏ꯫ ꯊꯦꯕꯣꯗꯨ ꯇꯤꯚꯤ ꯊꯥꯗꯨꯅ ꯁꯣꯐꯥꯗ ꯍꯤꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯌꯥꯏꯃꯔꯟ ꯎꯕꯒ ꯍꯪꯉꯛꯏ, ꯗꯥꯏꯔꯟ ꯀꯩꯗꯧꯔꯦ? ꯌꯥꯏꯃꯔꯟꯅ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ꯫ ꯊꯦꯕꯣꯅ ꯀꯩꯒꯤ? ꯌꯥꯏꯃꯔꯟꯅ ꯈꯪꯗꯦ꯫ ꯊꯦꯕꯣꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯁꯦ ꯗꯥꯏꯔꯟ ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ, ꯑꯩ ꯆꯥꯅꯕ ꯁꯦꯝꯃꯒ ꯄꯨꯔꯛꯀꯦ, ꯁꯦ ꯇꯤꯚꯤꯁꯦ ꯌꯦꯡꯂꯝꯃꯣ꯫ ꯁꯤ ꯍꯥꯏꯔꯒ ꯇꯤꯚꯤꯗ ꯐꯤꯜꯝ ꯑꯃ ꯀꯥꯞꯄꯤꯔꯦ ꯑꯗꯨꯒ ꯆꯥꯅꯕꯁꯨ ꯁꯦꯝꯗꯨꯅ ꯄꯨꯔꯛꯂꯒ ꯊꯝꯂꯝꯂꯦ꯫ ꯋꯤꯀꯦꯟꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯟꯗꯦ ꯅꯨꯃꯤꯠꯅꯤ, ꯌꯥꯝ ꯊꯤꯅ ꯐꯥꯏꯟ ꯑꯣꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯒꯣꯔꯧꯁꯨ ꯇꯔꯪ ꯇꯔꯪ ꯊꯣꯛꯂꯤ꯫ ꯂꯩꯁꯅꯥ ꯑꯣꯐꯤꯁꯇ ꯂꯥꯛꯏ꯫ ꯃꯥꯒꯤ ꯔꯨꯝꯗ ꯍꯣꯕꯦ ꯍꯣꯕꯦ ꯆꯪꯉꯛꯄꯅꯤ꯫ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯁꯠ ꯍꯥꯏꯔꯛꯏ, ꯁꯥꯔ꯫ ꯌꯥꯏꯃꯔꯟ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯌꯥꯏꯃꯔꯟ ꯅꯨꯃꯤꯠꯇꯨ ꯅꯍꯥꯟꯈꯩꯗꯒꯤ ꯃꯁꯥ ꯍꯦꯟꯅ ꯅꯥꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯝ ꯃꯀꯣꯏ ꯐꯖꯅ ꯀꯛꯊꯠꯂꯤ꯫ ꯅꯍꯥꯟꯈꯩꯗꯤ ꯇꯥꯏ ꯅꯨꯡ ꯄꯨꯟꯕꯅꯤ, ꯉꯁꯤꯗꯤ ꯄꯨꯔꯥ ꯑꯣꯟꯅꯔꯦ꯫ ꯇꯤ ꯁꯥꯔꯠ ꯑꯣꯏꯅ ꯊꯥꯔꯛꯏ ꯉꯁꯤꯗꯤ ꯃꯅꯨꯡꯒꯤ ꯐꯨꯔꯤꯠꯇꯨ꯫ ꯕ꯭ꯂꯦꯛ ꯄꯦꯟꯠꯁ, ꯕ꯭ꯂꯦꯛ ꯕ꯭ꯂꯦꯖꯔ, ꯕ꯭ꯂꯦꯛ ꯁꯨ, ꯋꯥꯏꯠ ꯇꯤ ꯁꯥꯔꯠ, ꯁꯤꯜꯚꯔ ꯔꯤꯆ ꯋꯥꯆ꯫ ꯍꯦꯛ ꯌꯦꯡꯕꯗ ꯂꯩꯁꯥꯕꯤ ꯄꯨꯝꯅꯃꯛ ꯀꯦꯟꯒꯗꯕ ꯃꯑꯣꯡꯅꯤ꯫ ꯃꯥꯒꯤ ꯐꯖꯅ ꯁꯦꯝꯂꯕ ꯕꯣꯗꯤ ꯁ꯭ꯇ꯭ꯔꯛꯆꯔꯗꯨꯗ ꯄꯨꯔꯥ ꯐꯤꯠ ꯑꯣꯏꯕ ꯉꯥꯛꯇ ꯇꯧꯔꯛꯏ꯫ ꯂꯩꯁꯅꯥꯅ ꯀꯧꯔꯛꯄꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ, ꯅꯪꯗꯤ ꯊꯦꯡꯉꯤꯅ, ꯑꯌꯨꯛꯁꯤꯗ ꯕꯣꯕꯣꯒ ꯊꯕꯛ ꯆꯠꯂꯨꯔꯕꯣ? ꯂꯩꯁꯅꯥꯗꯨ ꯃꯉꯣꯟꯗ ꯉꯛꯅ ꯌꯦꯡꯉꯤ꯫ ꯃꯁꯥꯗꯤ ꯌꯥꯝꯅ ꯅꯥꯜꯂꯦ, ꯃꯐꯤ ꯃꯔꯣꯜ ꯐꯖꯔꯦ ꯍꯥꯏꯕꯕꯨ ꯃꯃꯤꯠꯇꯨꯗꯤ ꯌꯥꯗ꯭ꯔꯦ꯫ ꯄꯣꯊꯥꯗꯕꯒꯤ, ꯑꯍꯤꯡ ꯇꯨꯝꯗꯕꯒꯤ ꯃꯤꯠ ꯄꯥꯜꯂꯦ, ꯄꯨꯡꯉꯥꯡ ꯉꯥꯡꯂꯦ꯫ ꯂꯩꯁꯅꯥꯅ, ꯁꯥꯔ ꯀꯩꯗꯧꯔꯦ, ꯏꯁꯥ ꯉꯝꯗ꯭ꯔꯕꯣ? ꯌꯥꯏꯃꯔꯟꯅ, ꯉꯝꯃꯦ꯫ ꯅꯪꯗꯤ ꯁꯦꯇꯔꯗꯦꯗ ꯑꯩꯅ ꯆꯠꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯒ ꯕꯣꯕꯣꯒ ꯂꯥꯛꯏꯅꯦ꯫ ꯑꯩꯅ ꯆꯠꯁꯤ ꯍꯥꯏꯕꯗꯨꯗ ꯅꯪ ꯅꯆꯤꯟꯗꯣ ꯊꯤꯗ꯭ꯔꯁꯨ ꯑꯁꯦꯡꯕꯗ ꯍꯥꯏꯕ ꯀꯩꯗꯧꯒꯦ? ꯅꯪꯁꯤ ꯑꯣꯏꯗꯕ ꯉꯥꯡꯂꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯗꯤ ꯈꯜꯂꯨꯗꯕꯅꯤ꯫ ꯂꯩꯁꯅꯥꯗꯨ ꯀꯤꯅ ꯇꯞꯅ ꯈꯨꯝꯂꯛꯏ, ꯑꯩꯗꯤ ꯆꯠꯂꯣꯏ ꯍꯥꯏꯕꯅꯦ ꯁꯥꯔ꯫ ꯑꯩ ꯍꯥꯟꯅꯁꯨ ꯈꯪꯗꯦ, ꯄ꯭ꯂꯥꯟ ꯂꯩꯕ ꯅꯠꯇꯦ꯫ ꯑꯗꯨꯗ ꯗꯥ ꯕꯣꯕꯣꯗꯨ ꯂꯥꯛꯂꯒ ꯏꯃꯥꯗ ꯍꯥꯏꯔꯔꯦ꯫ ꯑꯉꯥꯡ ꯑꯅꯤꯅꯁꯨ ꯅꯤꯡꯉꯥꯏ ꯇꯧꯔꯦ, ꯑꯗꯨꯒ ꯏꯃꯥꯅ ꯆꯠꯂꯨꯁꯨ ꯍꯥꯏꯕꯒꯤ ꯆꯠꯄꯅꯦ꯫ ꯑꯩꯅ ꯆꯠꯀꯦꯅ ꯆꯠꯄ ꯅꯠꯇꯤꯌꯦ ꯁꯥꯔ꯫ ꯑꯩꯅ ꯑꯣꯏꯗꯕ ꯉꯥꯡꯈꯤꯕ ꯂꯩꯇꯤꯌꯦ꯫ ꯌꯥꯏꯃꯔꯟꯗꯨ ꯉꯥꯡꯅꯤ ꯉꯥꯡꯉꯣꯏ ꯈꯪꯂꯛꯇ꯭ꯔꯦ, ꯂꯥꯎꯈꯠꯂꯛꯏ, ꯑꯉꯥꯡ ꯑꯅꯤꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯀꯩꯗꯧꯒꯦ ꯀꯣꯜ ꯇꯧꯔꯒ? ꯃꯣꯕꯥꯏꯜꯗꯨ ꯅꯈꯨꯠꯇ ꯄꯥꯏꯔꯤꯗꯨ ꯀꯩꯗꯧꯅꯕꯅꯣ? ꯂꯩꯁꯅꯥꯒꯤ ꯃꯣꯕꯥꯏꯜꯗꯨ ꯇꯥꯞ ꯂꯥꯛꯂꯒ ꯂꯥꯛꯇꯨꯅ ꯂꯪꯉꯤ꯫ ꯃꯣꯕꯥꯏꯜꯒ ꯄꯨꯡꯆꯥꯏ ꯆꯥꯏꯔꯦ꯫ ꯂꯩꯁꯅꯥꯗꯨ ꯃꯁꯥꯗꯨ ꯀꯤꯃꯟꯕꯅ ꯅꯤꯛꯈ꯭ꯔꯦ꯫ ꯌꯥꯏꯃꯔꯟ ꯃꯈꯥ ꯇꯥꯔꯛꯏ, ꯑꯇꯩ ꯅꯠꯇꯦ, ꯅꯪ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯡꯗꯦ ꯁꯤꯅꯤ ꯃꯔꯨꯁꯦ, ꯁꯤ ꯅꯠꯇ꯭ꯔꯣ? ꯂꯩꯁꯅꯥꯗꯨ ꯇꯞꯅ ꯈꯨꯝꯗ ꯌꯥꯗꯗꯨꯅ ꯈꯨꯝꯂꯛꯏ, ꯍꯥꯏꯅꯤꯡꯗꯕ ꯅꯠꯇꯤꯌꯦ ꯁꯥꯔ꯫ ꯕꯣꯕꯣꯁꯨ ꯂꯩꯕꯗꯨꯗ ꯐꯔꯛ ꯇꯥꯕꯅꯅꯤ꯫ ꯌꯥꯏꯃꯔꯟꯗꯨ ꯐꯤꯡꯒꯠꯄ ꯁꯨꯝ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯀꯩꯗꯧꯔꯕ? ꯍꯥ? ꯕꯣꯕꯣ ꯂꯩꯔꯒ ꯀꯩꯗꯧꯔꯕ? ꯂꯩꯁꯅꯥꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯌꯥꯏꯃꯔꯟꯗꯨ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯈꯪꯆꯪ ꯆꯪꯁꯤꯜꯂꯛꯂꯒ ꯂꯩꯁꯅꯥꯒꯤ ꯄꯥꯝꯕꯣꯝꯗ ꯇꯥꯞ ꯄꯥꯏꯔꯒ ꯃꯉꯣꯟꯗ ꯅꯛꯅ ꯆꯤꯡꯁꯤꯜꯂꯤ꯫ ꯂꯩꯁꯅꯥꯗꯨ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈ꯭ꯔꯦ꯫ ꯌꯥꯏꯃꯔꯟ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯌꯥ ꯆꯤꯛꯂꯒ ꯉꯥꯡꯂꯒ ꯍꯥꯏꯔꯛꯏ, ꯅꯍꯥꯟ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯀꯌꯥꯝ ꯋꯥꯈꯤ ꯅꯪ ꯈꯪꯕ꯭ꯔꯥ? ꯅꯪꯅ ꯃꯤꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯂꯩꯕꯗ ꯑꯩꯒꯤ ꯊꯋꯥꯏꯁꯤꯗ ꯃꯩ ꯊꯥꯈꯤ ꯅꯪ ꯈꯪꯕ꯭ꯔꯥ? ꯁꯤꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯅꯪ ꯈꯪꯗꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯈꯪꯁꯤꯟꯅꯗ꯭ꯔꯤꯔꯥ?
Laisnadu mamit mana chap yungna Yaimran da yengduna laikre. Yaimran na makha tarai. Ngaiko, nangna boboda yam close orisi kaigino. Laisnadu mathong maram ama sukang he khangdre. Latlat tawna khonjen niklaga hairai. Nate sir, sum tinabaduda ngang nungaitaduna. Yaimran na laukhalai. Manipurda lairiba nupa pumnamakta nungaitaba pokadoribra nang. Si hairaga makhutu thadоклага phat inthorai. Laisnadu handaksu tumna lukthaduna laikre. Yaimran amukasu sauna hairai. Nungairangmani nangdi filmgado. Noi nupa boboduga yinglabanina. Nokpa kheba aroibi oikidai. Thakpa chaba yampen khardai. Si hairaga nakanda lairiba chairduda amuk kawi. Yaimran sor chaning jamang amata samnadre. Laisnadu Yaimran gi mawngdu bhab khara tarakle. Mahak tumina laisinba yadre khalladuna tapna khumlai. Adui natiye sir. Wangangba loiba nangde Yaimran na thatlaga laurai. Taningde so wa makha tarakan waingonda. Ngasi nang sibra ai sibra ama tawni. Laisnadu lona tumina nontharaga hairai. Kaino kana kana lawyamna. Mapanda mina loina taramani. Ai ikaise hairaga. Yaimrandu mana nganglidu tai. Karida ikairiba. Thangja numitadi ikaidraga ngasi karigi ikairino. Nupa naha phaminabadu ikaidraga hojik kanada ikairino. Nupa naha jut chadaba mayamna laknabadu ikaidraga nang hojik kanada ikairino sini. Makhayam taraktore khangdana Laisnana phathalai. Ai chalaroi sir. Amuk hanna chalaroi. Yaimrandu Laisnada yengai. Suktoklaga hairai. Ai ngasi thabak yam thina lai. Thabak yam thina chili. Adu oirasu nangga ngangnaga dauba wa yam lai. Ai lakjingai nathau loisalamo. Yaimran makha taramdana gam thokre. Laisnadu lawai pairaga phamtharai. Magi mobile akaibadu haifet amu yengi. Laisnadu sorama hondoi. Aduga sugatlaga mathanta solai. Durbasasi kaino mantai sibo. Ai pamizalo asengkya. Jahi siga anganganina kakakauraga. Nakalamaromda Niva handang marak Yaimranda kol kaya taude. Yaimran nadi maram laitabanina nongmata su taurakte. Kebi laktuna wari taurami. Kebi na nang kari khalige. Nivana kari khandoino handak pau gamta phaunade. Kebi na adu nang yam soirini. Nivana kari gino. Kebi na nang na frida som thadokladi kadaida yadoino. Namdana adum wari hausan gadawni. Nivana as khangde kebi ai khoidausi waksaudu saugatle. Angang mingambidu akhoi dana tambada hosik mayungadu wal tawkhre hairi. Madu yamna taizadabi tongambi ikai khangdabi angang oibazani. Kebina kaino madi yam henzalamina. Nivana adunane aina I yam karisi. Yaimran sisu yam paklaptre. Kebina insilai. Hai nupa haisidi kharasu kesan gadawne. Angang suinaw mana ngamanya bro. Kanana khangba laira chidatna biduda dillen borambaso. Angang khara oibaduda. Aduda nangna free da thadoktana thami kaigino. Kesalo nupida afaba sadoo. Mai mamangda aduga ma ranba tahalaga Yaimran na adum khangedana. Nivadu kebigi plan duda momonka nokserai. Hoide hingsabi. Asukuina sagalakpa asabu kaisu leitaba angang suinaw amana thugaiba matik nate. Danasu kari karino tawni yamna hairibani. Kebina adunidana athubada unanabato. Adugane nupidudasu afaba sagadawni. Nivana hoi aduna farani.
ꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯅꯣꯛꯃꯤꯟꯅꯖꯩ꯫ ꯅꯨꯡꯊꯤꯜ ꯄꯨꯡ 1 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯌꯥꯏꯃꯔꯟ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯂꯥꯛꯏ꯫ ꯂꯩꯁꯅꯥꯗꯨ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯃꯊꯧ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯍꯦꯛ ꯆꯪꯉꯛꯄꯒ ꯌꯥꯏꯃꯔꯟꯅ "ꯍꯧꯒꯠꯂꯣ ꯆꯠꯁꯦ." ꯂꯩꯁꯅꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ "ꯀꯥꯏꯗꯅꯣ ꯁꯥꯔ?" ꯌꯥꯏꯃꯔꯟ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯂꯩꯁꯅꯥꯗ ꯍꯥꯏꯔꯛꯏ꯫ "ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯋꯥꯍꯪ ꯑꯃ ꯊꯝꯗ꯭ꯔꯗꯤ ꯌꯥꯗꯕ꯭ꯔꯣ ꯅꯪꯁꯦ? ꯀꯥꯏꯗꯩꯅꯣ, ꯀꯩꯒꯤꯅꯣ, ꯀꯔꯤꯅꯣ, ꯁꯤ ꯀ꯭ꯋꯦꯁꯟꯁ ꯃꯌꯥꯝꯁꯦ ꯑꯩꯉꯣꯟꯗ ꯉꯁꯤꯒꯤ ꯍꯪꯉꯛꯀꯅꯨ꯫ ꯑꯩ ꯃꯗꯨꯒꯤ ꯄꯥꯈꯨꯝ ꯂꯩꯇꯦ ꯉꯁꯤ꯫ ꯂꯥꯛꯑꯣ ꯆꯠꯁꯦ." ꯂꯩꯁꯅꯥꯗꯨ ꯃꯣꯜꯂꯤ ꯋꯥ ꯂꯥꯡ ꯉꯥꯡꯗꯅ ꯇꯞꯅ ꯑꯗꯨꯝ ꯏꯟꯅꯔꯦ꯫ ꯃꯄꯥꯟꯗ ꯂꯩꯔꯝꯂꯤꯕ ꯏꯕꯣꯍꯜ, ꯊꯦꯕꯣ, ꯑꯁꯣꯛ, ꯑꯇꯩ ꯃꯥꯒꯤ ꯃꯤꯁꯤꯡꯗꯨ ꯑꯅꯤꯗꯨꯗ ꯂꯣꯏꯅ ꯌꯦꯡꯉꯛꯏ꯫ ꯂꯩꯁꯅꯥꯗꯤ ꯅꯣꯟꯊꯔꯒ ꯑꯗꯨꯝ ꯏꯟꯅꯔꯛꯏ꯫ ꯃꯌꯥꯝꯗꯨ ꯃꯇꯨꯡ ꯏꯟꯅꯔꯛꯀꯦ ꯇꯧꯕꯗ ꯌꯥꯏꯃꯔꯟꯅ "ꯀꯅꯥꯝ ꯂꯥꯛꯀꯅꯨ꯫ ꯇꯥꯏꯕꯥꯟ, ꯊꯕꯛ ꯂꯣꯏꯔꯒ ꯌꯨꯝꯗ ꯂꯩꯕꯤꯔꯝꯃꯣ꯫ ꯑꯩ ꯊꯦꯡꯕ ꯉꯟꯕ ꯃꯊꯣꯡ ꯈꯪꯗꯦ." ꯏꯕꯣꯍꯜꯗꯨ ꯈꯨꯝꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ, ꯑꯗꯨꯕꯨ ꯍꯥꯏꯔꯛꯏ, "ꯐꯒꯅꯤ ꯁꯥꯔ." ꯁꯤ ꯍꯥꯏꯔꯒ ꯌꯥꯏꯃꯔꯟꯅ ꯂꯩꯁꯅꯥꯕꯨ ꯄꯨꯊꯣꯔꯛꯇꯨꯅ ꯒꯥꯔꯤꯗ ꯍꯥꯞꯈ꯭ꯔꯦ꯫ ꯂꯩꯁꯅꯥ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯐꯝꯃꯤ꯫ ꯌꯥꯏꯃꯔꯟꯅ ꯊꯧꯕ ꯍꯧꯔꯛꯂꯒ ꯍꯥꯏꯔꯛꯏ, "ꯅꯪ ꯉꯁꯤꯒꯤ ꯀꯩ ꯆꯥꯔꯒꯦ?" ꯂꯩꯁꯅꯥꯗꯨ ꯋꯥꯈꯜ ꯑꯃ ꯈꯜꯂꯤꯉꯩ ꯐꯖꯅ ꯇꯥꯍꯧꯗ꯭ꯔꯦ꯫ ꯌꯥꯏꯃꯔꯟꯅ "ꯀꯅꯥꯏ ꯋꯥꯈꯜꯅꯣ ꯑꯃꯨꯛ ꯈꯜꯂꯤꯗꯨꯅ? ꯀꯔꯤ ꯆꯥꯔꯒꯦ ꯍꯪꯕꯅꯤ." ꯂꯩꯁꯅꯥꯅ "ꯉꯁꯤꯗꯤ ꯆꯥꯗ꯭ꯔꯦ ꯁꯥꯔ, ꯀꯣꯐꯤ ꯑꯣꯏꯅ ꯑꯃ ꯊꯛꯈ꯭ꯔꯦ." ꯌꯥꯏꯃꯔꯟꯅ "ꯕꯣꯔꯥ ꯑꯁꯥꯕ ꯆꯥꯅꯤꯡꯗ꯭ꯔꯣ?" ꯂꯩꯁꯅꯥꯗꯨ ꯉꯛꯅ ꯌꯥꯏꯃꯔꯟꯗ ꯌꯦꯡꯉꯛꯏ꯫ ꯌꯥꯏꯃꯔꯟ ꯀꯩꯁꯨ ꯈꯪꯖꯗꯕ ꯂꯥꯟꯖꯗꯕꯒꯤ ꯃꯑꯣꯡꯗ "ꯀꯩꯅꯣ?" ꯂꯩꯁꯅꯥꯅ "ꯁꯥꯔꯁꯦ ꯕꯣꯔꯥꯁꯦ ꯍꯥꯟꯅꯗꯩꯁꯨ ꯑꯗꯨꯝ ꯄꯥꯝꯅ ꯆꯥꯔꯛꯄ꯭ꯔꯣ?" ꯌꯥꯏꯃꯔꯟꯅ "ꯆꯥꯔꯛꯇꯦ, ꯆꯥꯈꯤꯕ ꯀꯨꯏꯗ꯭ꯔꯤ." ꯂꯩꯁꯅꯥ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩ꯫ ꯌꯥꯏꯃꯔꯟꯅ "ꯅꯪꯁꯦ ꯑꯩꯉꯣꯟꯗꯗꯪ ꯅꯔꯣꯟ ꯊꯣꯛꯇꯕ꯭ꯔꯣ?" ꯂꯩꯁꯅꯥꯗꯨ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯁꯥꯔ, ꯅꯍꯥꯟꯈꯩ ꯒꯥꯔꯗ ꯌꯥꯎꯔꯒ ꯑꯗꯨꯝ ꯆꯠꯂꯤ꯫ ꯉꯁꯤ ꯁꯥꯔ ꯃꯇꯣꯝꯇ ꯆꯠꯂꯤꯁꯦ ꯐꯔꯛ ꯇꯥꯔꯣꯏꯗ꯭ꯔꯣ? ꯃꯅꯤꯄꯨꯔꯁꯤ ꯌꯥꯝ ꯅꯥꯇꯩ ꯆꯥꯕ ꯂꯝ ꯅꯠꯇꯦ." ꯌꯥꯏꯃꯔꯟꯗꯨ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯃꯥꯒꯤ ꯔꯤꯚꯣꯜꯚꯔꯗꯨ ꯐꯠ ꯁꯠꯇꯣꯛꯂꯛꯂꯒ ꯂꯩꯁꯅꯥꯒꯤ ꯇꯝꯄꯥꯛꯇ ꯁꯠ ꯊꯝꯃꯛꯏ꯫ ꯂꯩꯁꯅꯥꯗꯨ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯆꯦꯟꯈꯠꯈ꯭ꯔꯦ꯫ ꯀꯩꯅꯣ ꯁꯥꯔ?" ꯌꯥꯏꯃꯔꯟ ꯈꯨꯝꯗꯦ, ꯑꯃꯨꯛ ꯂꯧꯁꯤꯜꯂꯒ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯂꯩꯁꯅꯥ ꯋꯥ ꯉꯥꯡꯗꯦ, ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯌꯥꯏꯃꯔꯟꯅ ꯄꯨꯔꯛꯇꯨꯅ ꯑꯅꯤꯗꯨ ꯅꯝꯕꯣꯜ ꯕꯖꯥꯔꯗꯒꯤ ꯈꯤꯇꯪ ꯍꯥꯏꯊꯔꯒ ꯂꯩꯕ ꯕꯣꯔꯥ ꯆꯥꯐꯝꯗꯨꯗ ꯂꯥꯛꯏ꯫ ꯌꯥꯏꯃꯔꯟꯅ ꯕꯣꯔꯥ ꯃꯈꯜ ꯁꯨꯅꯕ ꯂꯣꯏꯅ ꯑꯣꯔꯗꯔ ꯇꯧꯔꯝꯂꯦ꯫ ꯑꯗꯨꯒ ꯌꯦꯠꯂꯣꯝꯗ ꯂꯩꯔꯤꯕ ꯏꯅ ꯀꯨꯞꯄ ꯐꯝꯐꯝ ꯄꯔꯦꯡ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯂꯐꯨ ꯃꯌꯥꯝꯅ ꯃꯥꯏꯀꯩ ꯑꯍꯨꯝ ꯀꯣꯏꯁꯤꯟꯗꯨꯅ ꯍꯧꯕ ꯃꯌꯥꯏ ꯑꯣꯏꯔꯞ ꯇꯧꯕ ꯀꯥꯈꯟꯗꯨꯗ ꯆꯪꯗꯨꯅ ꯐꯝꯃꯤ꯫ ꯂꯩꯁꯅꯥꯅ ꯃꯥꯒꯤ ꯃꯥꯌꯣꯛꯅꯕꯗ ꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯐꯝꯂꯛꯏ꯫ ꯂꯩꯁꯅꯥꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯌꯥꯏꯃꯔꯟꯅ "ꯀꯩꯗꯧꯔꯒꯦ?" ꯂꯩꯁꯅꯥꯅ "ꯀꯩꯁꯨ ꯇꯧꯗꯦ, ꯌꯥꯝ ꯐꯖꯅ ꯁꯦꯝꯕꯁꯤꯗ ꯁꯨꯝ ꯌꯦꯡꯕꯅꯦ ꯁꯥꯔ." ꯌꯥꯏꯃꯔꯟꯗꯨ ꯍꯧꯖꯤꯛꯇꯗ ꯅꯣꯛꯂꯛꯏ꯫ "ꯐꯖꯕ꯭ꯔꯥ?" ꯂꯩꯁꯅꯥꯅ "ꯐꯖꯩꯌꯦ, ꯌꯥꯝ ꯅꯥꯟꯅ ꯁꯦꯝꯃꯦ." ꯌꯥꯏꯃꯔꯟ ꯑꯃꯨꯛꯀꯁꯨ ꯅꯣꯛꯂꯛꯏ꯫ "ꯁꯤꯗꯒꯤ ꯈꯔ ꯍꯥꯏꯊꯔꯒ ꯖꯄꯥꯟ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜ ꯂꯩꯔꯦ, ꯆꯥꯕ ꯂꯣꯏꯔꯒ ꯆꯠꯂꯨꯁꯦ." ꯂꯩꯁꯅꯥꯗꯨ ꯈꯨꯝꯗꯦ, ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯏ꯫ ꯉꯁꯥꯏ ꯇꯧꯈ꯭ꯔꯤꯕ ꯁꯞꯇ꯭ꯔꯗꯨꯒ ꯍꯧꯖꯤꯛ ꯀꯨꯜ ꯑꯣꯏꯔꯤꯁꯤꯒ ꯂꯩꯁꯅꯥꯗꯨ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ꯫ ꯕꯣꯔꯥꯁꯨ ꯄꯨꯔꯛꯇꯨꯅ ꯆꯥꯔꯦ, ꯀꯣꯏꯕꯁꯨ ꯆꯠꯂꯨꯔꯦ꯫ ꯍꯜꯂꯛꯄꯗ ꯄꯨꯡ 4 ꯇꯥꯁꯤꯜꯂꯛꯂꯦ꯫ ꯌꯥꯏꯃꯔꯟꯅ ꯒꯥꯔꯤꯗꯨ ꯍꯥꯏꯖꯤꯜꯂꯒ ꯃꯩꯇ꯭ꯔꯝꯒꯤ ꯄꯥꯈꯪ ꯂꯩꯁꯥ ꯃꯌꯥꯝ ꯗꯦꯠ ꯇꯧꯐꯝꯗꯨꯗ ꯈꯥꯝꯃꯤ꯫ ꯂꯩꯁꯅꯥꯅ "ꯁꯥꯔ, ꯊꯦꯡꯗ꯭ꯔꯤꯕꯣ? ꯌꯨꯝꯗ ꯃꯊꯥ ꯁꯥꯟꯅꯔꯝꯂꯅꯤ."
ꯌꯥꯏꯃꯔꯟ ꯋꯥ ꯉꯥꯡꯗꯅ ꯀꯨꯝꯈ꯭ꯔꯦ ꯑꯗꯨꯒ ꯂꯩꯁꯅꯥꯒꯤ ꯊꯣꯡꯗꯨ ꯍꯥꯡꯂꯒ ꯃꯥꯁꯨ ꯀꯨꯝꯍꯜꯂꯛꯏ ꯑꯅꯤꯗꯨ ꯒꯥꯔꯤꯗꯨꯗ ꯉꯥꯊꯔꯒ ꯄꯨꯂꯞ ꯂꯦꯞꯄꯤ ꯂꯩꯁꯅꯥꯗꯤ ꯍꯧꯖꯤꯛꯁꯨ ꯚꯥꯞ ꯇꯥꯗ꯭ꯔꯤ ꯋꯥ ꯑꯇꯣꯞꯄ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯌꯥꯏꯃꯔꯟꯗꯨ ꯆꯣꯏꯔꯣꯟ ꯂꯣꯟꯕ ꯍꯧꯔꯛꯏ ꯆꯍꯤ 34ꯒ ꯊꯥ 5 ꯅꯨꯃꯤꯠ 19 ꯑꯩꯅ ꯄꯥꯈꯪ ꯑꯣꯏꯔꯛꯄꯁꯤꯗ ꯀꯅꯥꯝꯇꯗ ꯑꯩꯅ ꯁꯤꯒꯤ ꯋꯥꯍꯩꯁꯤ ꯍꯥꯏꯈꯤꯗ꯭ꯔꯤ ꯉꯁꯤ ꯑꯍꯥꯟꯕ ꯍꯥꯏꯗꯣꯏꯅꯤꯅ ꯌꯥꯝ ꯄꯛꯇꯕ ꯑꯃ ꯐꯥꯎꯔꯝꯕꯁꯨ ꯌꯥꯏ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯒ ꯁꯦꯝꯂꯒ ꯍꯥꯏꯕ ꯌꯥꯕꯁꯨ ꯅꯠꯇꯕꯅꯤꯅ ꯄ꯭ꯔꯦꯛꯇꯤꯁꯁꯨ ꯇꯧꯔꯛꯇꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩ ꯏꯁꯥꯗꯁꯨ ꯌꯥꯝ ꯀꯩ ꯍꯥꯏꯅꯤ ꯑꯦꯕꯅꯣꯔꯃꯦꯜꯒꯤ ꯇꯥꯏꯞꯇꯁꯨ ꯇꯧꯋꯦ ꯇꯣ ꯍꯧꯖꯤꯛꯁꯨ ꯃꯤꯍꯨꯜꯁꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯁꯤ ꯍꯥꯏꯔꯒ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯛꯏ ꯂꯩꯁꯅꯥꯗꯨ ꯌꯥꯏꯃꯔꯟꯗ ꯃꯌꯥ ꯀꯥꯔꯒ ꯌꯦꯡꯗꯨꯅ ꯂꯩ ꯌꯥꯏꯃꯔꯟꯗꯤ ꯃꯃꯥꯏꯗꯨ ꯅꯥꯀꯟꯗ ꯑꯣꯜꯂꯤ ꯁꯣꯔꯗꯨ ꯍꯣꯟꯕ ꯂꯣꯏꯔꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯥꯁꯨ ꯃꯃꯥꯏꯗꯨ ꯂꯩꯁꯤꯜꯂꯛꯏ ꯑꯗꯨꯒ ꯅꯣꯛꯂꯝꯕꯗꯨ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯦ ꯇꯞꯅ ꯍꯥꯏꯔꯛꯏ I love you ꯂꯩꯁꯅꯥꯗꯨ ꯃꯌꯥ ꯀꯥꯔꯝꯕꯗꯒꯤ ꯃꯃꯤꯠꯇꯨ ꯑꯃꯨꯛ ꯂꯥꯎꯊꯣꯔꯛꯂꯦ ꯄꯨꯔꯥ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯌꯥꯏꯃꯔꯟꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩ ꯅꯪ ꯅꯨꯡꯁꯤꯔꯨꯔꯦ ꯅꯪꯅ ꯌꯥꯕ ꯌꯥꯗꯕ ꯑꯩ ꯅꯪ ꯅꯨꯡꯁꯤꯔꯦ ꯑꯩꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯀꯥꯟꯁꯤꯗꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯅꯪꯅ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯔꯥ ꯑꯗꯨꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧ ꯇꯧꯔꯛꯄꯗꯨꯅ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯅꯪꯅ ꯌꯥꯕ ꯉꯝꯗ꯭ꯔꯕꯁꯨ ꯑꯩ ꯅꯠꯇꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯇꯒꯗꯤ ꯑꯩꯒꯤ ꯃꯥꯡꯗ ꯃꯔꯨꯞ ꯑꯃꯗꯒꯤ ꯍꯦꯟꯅ ꯂꯣꯏꯅꯕ ꯌꯥꯔꯣꯏ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯑꯗꯨꯒꯨꯝꯕ ꯑꯩꯅ ꯄꯥꯝꯗꯕ ꯋꯥꯈꯜ ꯄꯨꯔꯒ ꯂꯥꯛꯄ ꯃꯤꯗꯨ ꯌꯥꯏꯃꯔꯟꯒꯤ ꯈꯨꯠꯇ ꯃꯄꯨꯟꯁꯤ ꯂꯣꯏꯒꯅꯤ ꯑꯣꯏꯅꯤꯡꯕ ꯃꯤ ꯑꯣꯏꯁꯅꯨ ꯃꯥ ꯍꯤꯡꯉꯣꯏ ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛ ꯅꯪꯅ ꯇꯧꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯅꯪꯅ ꯄꯥꯝꯗꯕ ꯊꯕꯛꯁꯨ ꯑꯩ ꯇꯧꯔꯣꯏ ꯂꯩꯁꯅꯥꯅ ꯐꯤꯡꯅ ꯀꯩꯅꯣꯝꯃ ꯍꯥꯏꯒꯗꯕꯒꯤ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣ ꯁꯔ ꯑꯩ ꯌꯥꯏꯃꯔꯟꯅ ꯃꯔꯛ ꯊꯠꯂꯛꯏ ꯑꯩꯒꯤ ꯏꯕꯨꯙꯧ ꯃꯥꯔꯖꯤꯡꯅ ꯑꯩꯒꯤ ꯏꯐꯝꯗ ꯁꯤꯟꯅꯕ ꯇꯥꯡꯂꯕꯤ ꯂꯩꯔꯥꯡꯅꯤ ꯅꯪ ꯑꯗꯨꯒ ꯑꯩꯁꯦ ꯂꯩꯔꯥꯡ ꯅꯪꯒꯤ ꯅꯐꯝꯗ ꯃꯤꯔꯥꯡꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯒꯅꯨ ꯂꯩꯁꯅꯥꯗꯨ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯀꯥꯡꯂꯛꯏ ꯋꯥ ꯉꯥꯡꯕꯗꯤ ꯂꯥꯏꯔꯗꯅ ꯁꯣꯔ ꯍꯣꯟꯕ ꯐꯥꯎ ꯉꯝꯗ꯭ꯔꯦ ꯄ꯭ꯔꯤꯊꯤꯕꯤꯗ ꯅꯨꯄꯥ ꯑꯃꯅ ꯄ꯭ꯔꯄꯣꯁ ꯇꯧꯕꯗ ꯀꯤꯕ ꯅꯨꯄꯤꯁꯤ ꯂꯩꯁꯅꯥꯅ ꯑꯍꯥꯟꯕ ꯑꯣꯏꯔꯦ ꯌꯥꯏꯃꯔꯟ ꯃꯃꯣꯟ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯆꯠꯁꯦ ꯊꯦꯡꯖꯤꯜꯂꯛꯑꯦ ꯏꯃꯥꯒ ꯑꯉꯥꯡ ꯑꯅꯤꯒ ꯃꯊꯥ ꯁꯥꯔꯝꯂꯅꯤ ꯂꯩꯁꯅꯥꯗꯨ ꯋꯥ ꯂꯥꯡ ꯑꯃꯇ ꯉꯥꯡꯗꯅ ꯒꯥꯔꯤꯗ ꯇꯨꯃꯤꯟꯅ ꯀꯥꯈꯠꯂꯒ ꯐꯝꯈ꯭ꯔꯦ ꯑꯅꯤꯗꯨ ꯋꯥ ꯉꯥꯡꯅꯗꯦ ꯋꯥ ꯑꯃꯇ ꯉꯥꯡꯅꯗꯅ ꯌꯥꯏꯃꯔꯟꯅ ꯂꯩꯁꯅꯥꯕꯨ ꯊꯤꯜꯂꯝꯂꯦ ꯅꯨꯃꯤꯗꯥꯡꯗꯨ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯒ ꯂꯩꯁꯅꯥ ꯃꯥꯒꯤ ꯐꯃꯨꯡꯗ ꯀꯥꯈꯠꯂꯛꯏ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯃꯥꯡꯗ ꯁꯪꯇ꯭ꯔꯤꯛ ꯎꯔꯛꯏ ꯃꯍꯥꯛ ꯇꯧꯐꯝ ꯑꯃ ꯁꯨꯈꯪ ꯈꯪꯗ꯭ꯔꯦ ꯌꯥꯏꯃꯔꯟꯕꯨ ꯃꯥꯅ ꯅꯨꯡꯁꯤꯔꯤꯔꯥ ꯅꯨꯡꯁꯤꯗ꯭ꯔꯤꯔꯥ ꯍꯥꯏꯕꯁꯤꯐꯥꯎ ꯍꯦꯛ ꯈꯪꯖꯕ ꯉꯝꯗ꯭ꯔꯦ ꯅꯨꯡꯁꯤꯔꯒꯅ ꯑꯁꯨꯛ ꯀꯤꯔꯤꯕ ꯑꯁꯨꯛ ꯄꯥꯈꯠꯂꯤꯕ ꯀꯔꯤꯒꯤ ꯅꯨꯡꯁꯤꯗ꯭ꯔꯒꯅ ꯉꯝꯃꯣꯏ ꯍꯥꯏꯅ ꯐꯣꯡꯕ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤ ꯇꯁꯦꯡꯅꯃꯛ ꯌꯥꯏꯃꯔꯟꯁꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯃꯤꯔꯥꯡꯂ ꯍꯥꯏꯅ ꯈꯜꯂꯛꯏ ꯇꯟꯖꯥꯗꯨꯗ ꯃꯣꯕꯥꯏꯜ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯂꯩꯁꯅꯥ ꯊꯨꯛ ꯍꯧꯒꯠꯂꯒ ꯀꯩꯅꯣ ꯀꯅꯥꯏꯅꯣ ꯑꯦ ꯑꯩꯒꯤ ꯕꯦꯛꯇꯒꯤꯅꯤꯅꯦ ꯃꯈꯣꯜꯁꯦ ꯀꯅꯥꯒꯤ ꯃꯣꯕꯥꯏꯜ ꯑꯃꯨꯛ ꯌꯥꯎꯔꯛꯂꯖꯥꯠꯅꯣ ꯑꯩꯉꯣꯟꯗ ꯀꯔꯤꯅꯣ ꯉꯁꯤꯁꯤꯕꯣ ꯂꯩꯁꯅꯥ ꯆꯪꯁꯤꯜꯂꯒ ꯕꯦꯛꯇꯨ ꯐꯥꯛꯂꯒ ꯌꯦꯡꯉꯤ ꯃꯣꯕꯥꯏꯜ ꯑꯃ ꯌꯥꯎꯔꯝꯃꯤ ꯀꯣꯜ ꯂꯥꯛꯂꯤꯕꯗꯨꯒꯤ ꯃꯃꯤꯡꯁꯨ ꯊꯥꯔꯝꯃꯤ ꯂꯩꯁꯅꯥ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯔꯪ ꯆꯠꯈ꯭ꯔꯦ